Kurumjari SKTV News Sandokshariba the Manipur Files Tharamda Mayam Taramokshari Nasigi Manipur Files Kanagariba Hiramasina Manipur da Kogi Mikok Tibagi Tabak Levagasita Say Tara Tara Lerga Koi Mikok Tibagi Tabaksi Satavaneduna Handagisi 2000 Canada Konkon Batson 11 da Pangtoki Mikok Tibadugi Matunda Say Tara Lerga Mutiga do COVID-19 pandemic like Marum or Kanda Yaitola Yaitopazi Hantak Hongna Bana Kogi Tabak Paikat Pahore Aduna Manipur Goinamuk Hosing Lakans Manipur illegal immigrant issue Mayama Leba Manipur Tana Northeast ki state sing high request sing asita kogi illegal immigration gi infiltration gi sigi sangam wang rena aso basigi issue ba mayonari sigi issue si lotion ba ngamdri mapung fana aduna makoi sik khangdok pa aduga ningthina makoi maramda hanan gi ba sigi thabak se paikana bana yam kana honari bani adu seraga sida NRC Obiu Hibagi Demanum Sulerini, National Register of Citizens, see had a Pangtopu, Natragan Masiga Manaba, Kalonama, Pangtok Pirohana, Aduga, illegal immigrants in Sinitina Masa, Kangok Piro, Adu Matung, the census to Biro, Karisukaite, Natana, Sensasana, Pangtok Targa, the Equi Manipuriam, Chauba, Kudong Shadama, delimitation the Oro, Toantuanba, Census Tatazgi, Matungina, Madugi Chako Tarangi Tabak policy making is Supermayam Silakaduni, Adu Manipura, NRC Taudre, Aduna, NRC Pangtok, the census and Toxin Gitarga. Karino Koina Tinagada Bakudong Sharo the Bamam, Aduga Sigi Census Tautrina, the NRC and a Pangtok Pinaba, Yamna, Adugumba, CSO Singdagi, Miam Maratagi, Apun Baguna, Manipur Haitare, NRC and Pangtopio have Kualama, Taxin Bamalady, Adumasika Fobal, Legan Tabiri Bage Habi from the Niaduna census before NRC, a crucial call for Manipur, Karidamuta crucial call Oribano, Aduga, Hosik Pangtokani Haidana. Torang Toriba, Census Sigioina, Quigi, Manipur Gazette Extraordinary and a Fonky Vada, Ladyba, Manipurgi, District, Tehsil Village, Sising Administrative Boundaries in the Sea, Saliba, Sahi, 2026 Gay, 1st January, New Year de Horakanda, Matang Say 2027 Gay, 31st March forward the Sigi Manumsida, Noina Freeze Dorga, Frozen Dorga, Tame Hyperpotuni, Adanasida, Amta Leng, Bakot Pamta, Yarudunia, Adabu. Census Tabak Sakra, Sena Sumyak Target, NRC demands in a Karai Sakre, Kanabu, a Koi Manipura, Count on Duno, Manipura Mikoki, Kanabu, Mikoki, Tidu, Sieduna, Kanakanabu, Census, Yokiduino, Yokshan Kigiduino, heavy questions, lady, Census Tanka, any tone of Pantoka, a hand Baguina to down 26K April Yamadagi, Phase 1, the house listing housing census, Sigilare, Phase 2, the 2027 March, date 1, the population enumeration, Podamalakaduni. Cash data census no Yaudurimni. Aduna Sigi Matang Sidani Kanaduribasi, Luina Hiramasugi Matang, the Canadian of the Sarugiana with the studio, the links in the Liberacy, advocate with Tom Sani was Atom Sabutaram Mushari. Luina online the Sarugia Biriba, UNIG, video head, and Setazit, the Setazip Sutaram Mushari, Aduga Hozik, Wagi Manipur University, Economic Department, Professor Dr. Singan Meshnam, studio the Yorogale, Han Buena A, the Gidum Hojarage. Zasita Hojarage, Nasagi Manipur NRC Dimanama Hanadiga Honalae, Aduna Handak Su political party Singi Oipa, Mipama Makag, organization, civil society organization, Kaurakan, common consensus, Laurakan, the Taxinaba, Census Sigi Tabaxicra Taptanaba, Adugi Wafam Power, Waribloki Valere, Adubu Lengaki Makedi Census, Pantona Budum Honori, Manipur, Census, NRC, Mamang, the Census and a Pantokraga, NRC Nakona Mutargadi. Kari Oiduno, other Manipurda, Karinoti Yamna Sigi, Yamna, the vet or no high post in a hand winners general command. Gentle Yan Hambada, Quintab Janibasi, Hosiki Census, Makal Anitona, Hosiki, Manipugi, Sudulactor, Lacting either Census, Makal Anitona, Taudurini, a quiggy, Manipura Tauduese. Yan Hambada, quiggy, Masimayam and Munganaba, Census of India, egg. 1948 adagi census rule 1990 dagi sum tano chathar matungda chahi tara khubna tawbase masina tara taruk suba 1981 dagi di yam phajna tawre aduga adu mamang 1972 su tawi adu yam systematically tawbase 1981 dagi tapna chatharak pasina masigi masila laiba tata se ani thongna ahambadana akhoi housing gi kamain tawba aduga mathangdana akhoi gi mi masing thiba chapcham exact masigi sina akhoi gi un taba mafam singdana khanga na horaga winter thiba yadabanina
ꯑꯗꯨꯒ ꯃꯁꯤꯒꯤꯁꯤ ꯇꯧꯗꯣꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯒꯤ ꯗꯥꯇꯥꯁꯤꯒꯤ ꯕꯦꯁꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯈꯨꯟꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯀꯌꯥꯝ ꯐꯪꯉꯦ ꯃꯤ ꯀꯌꯥꯝꯅ ꯋꯥꯇꯔ ꯐꯪꯗꯒꯦ ꯑꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯁꯤꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯈ꯭ꯋꯥꯏ ꯂꯨꯕ ꯑꯃꯅ ꯃꯤ ꯃꯁꯤꯡꯁꯤꯒꯤ ꯕꯦꯁꯤꯁꯇ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯤꯡ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯣ ꯑꯦꯝ ꯄꯤ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯅ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯃꯁꯤꯒꯤ ꯗꯥꯇꯥꯗ ꯂꯣꯏꯅ ꯕꯦꯁꯤꯁ ꯑꯣꯏꯗꯣꯔꯤꯕꯅꯤꯅ ꯃꯁꯤꯒꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯏꯁꯨ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯖꯦꯟꯇꯜ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯕꯁꯤ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁꯁꯦ ꯃꯁꯤ ꯀꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯗ ꯊꯤꯕꯁꯦ ꯃꯤ ꯃꯁꯤꯡꯗ ꯅꯠꯇꯦꯕ ꯈꯨꯟ ꯀꯩꯀꯩ ꯌꯥꯎꯔꯤꯗꯨꯅꯤ ꯑꯗꯨꯅ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅ ꯆꯦ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯃꯊꯪ ꯆꯍꯤꯒꯤ 2027 ꯐꯥꯎꯗꯤ ꯄꯨꯔꯥ ꯁꯤꯜ ꯇꯧꯅꯤ ꯁꯤꯖ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯑꯌꯥꯝꯕ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯃꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯄꯣꯖ ꯍꯧꯖꯤꯛ ꯑꯦꯁ ꯀꯦ ꯇꯤꯚꯤꯅ ꯑꯣꯏꯔꯤꯕ ꯂꯝꯁꯤ ꯃꯁꯤ ꯃꯁꯤꯡ ꯊꯤꯔ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈ꯭ꯔꯗꯤ ꯁꯦꯟꯁꯁ ꯊꯤꯕ ꯈꯣꯠꯄꯗ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯒꯗꯕ ꯑꯗꯒꯤ ꯍꯌꯦꯡꯋꯥꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯕ ꯍꯥꯟꯅ ꯊꯤꯈ꯭ꯔꯕ ꯀꯣꯟꯅ ꯊꯤꯈ꯭ꯔꯕ ꯃꯤ ꯑꯃꯁꯦ ꯁꯣꯝꯗ ꯆꯣꯡꯈ꯭ꯔꯕ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗ ꯂꯣꯏꯅ ꯁꯤꯖ ꯇꯧꯔꯒ ꯁ꯭ꯇꯦꯇꯁ ꯀꯣ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯇꯧꯅꯅꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯍꯧꯔꯛꯄꯁꯤꯅ ꯏꯪꯒꯤꯠ ꯎꯠꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯁꯦꯟꯁꯁ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯁꯦꯟꯁꯁ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ ꯐꯪꯉꯦ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯉꯁꯤ ꯈꯟꯅꯔꯤꯕ ꯑꯗꯒꯤ ꯀꯩꯅꯣꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯤꯕ ꯖꯦꯟꯇꯜꯅ ꯄꯨꯊꯣꯛꯈ꯭ꯔꯤꯕꯗꯣ ꯃꯗꯨ ꯂꯥꯛꯆ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯃꯌꯥꯝꯁꯦ ꯃꯁꯤ ꯅꯠꯇꯕ ꯑꯦꯛꯁꯇ꯭ꯔꯣ ꯑꯣꯔꯗꯤꯅꯔꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯁꯤ ꯎꯠꯂꯦ ꯎꯠꯄꯁꯤ ꯄꯣꯠ ꯑꯅꯤꯅ ꯎꯠꯂꯦ ꯑꯃꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯇꯦ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯇꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯄꯤ ꯑꯥꯔꯁꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯁꯥꯡꯗꯣꯛ ꯇꯥꯔꯗꯤ ꯏꯃꯔꯖꯦꯟꯁꯤꯒꯤ ꯄ꯭ꯔꯣꯕꯤꯖꯟꯅꯤꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯒꯤ ꯏꯚꯟ ꯏꯂꯦꯛꯁꯟ ꯇꯧꯕ ꯐꯥꯎ ꯉꯝꯃꯣꯏꯗꯣꯏ ꯇꯥꯔꯗꯤ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁ ꯍꯥꯏꯕꯗꯤ ꯃꯤ ꯐꯥꯎ ꯆꯪꯕ ꯌꯥꯗꯕ ꯏꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁꯇꯗꯤ ꯃꯤ ꯆꯪꯕꯗ ꯄꯣꯂꯤꯡ ꯑꯣꯐꯤꯁꯔ ꯄꯣꯂꯤꯡ ꯑꯦꯖꯦꯟ ꯃꯌꯥꯝ ꯆꯪꯕꯗ ꯄꯤꯁ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯍꯥꯏꯋꯦꯗ ꯃꯤ ꯆꯠꯄ ꯐꯥꯎ ꯌꯥꯗꯕꯒꯤ ꯃꯇꯝ ꯂꯩꯕꯅꯤꯅ ꯃꯁꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯏꯝꯄꯣꯁꯤꯕꯜꯅꯤ ꯍ꯭ꯌꯨꯃꯦꯟꯂꯤ ꯏꯝꯄꯣꯁꯤꯕꯜꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤ ꯂꯥꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯒ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯃꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯃꯊꯪꯗ ꯃꯁꯤꯗ ꯊꯤꯔꯤꯕ ꯃꯁꯤꯒꯤꯁꯦ ꯃꯁꯤꯒꯤꯁꯤꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯤꯔꯤꯕꯁꯤꯡꯁꯦ ꯍꯥꯟꯅꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁ ꯑꯃꯅ ꯃꯃꯥꯡꯒꯤ ꯁꯦꯟꯁꯁ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯕ ꯒ꯭ꯔꯣꯠ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯄꯣꯄꯨꯂꯦꯁꯟ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯗꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯅꯔꯤꯕꯅꯤ ꯃꯗꯨꯒꯤ ꯗꯤꯇꯦꯜꯁꯦ ꯆꯪꯖꯔꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯕꯅꯤ나 ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯟꯅꯦꯆꯔꯦꯜ ꯒ꯭ꯔꯣꯠꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯂꯩꯕꯅꯤꯅ ꯑꯟꯅꯦꯆꯔꯦꯜ ꯒ꯭ꯔꯣꯠꯇꯨꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯗꯒꯤ ꯔꯣꯡ ꯕꯦꯁꯤꯁꯇ ꯔꯣꯡ ꯗꯥꯇꯥꯗ ꯃꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯣ ꯍꯥꯞꯆꯤꯜꯂꯛꯑꯀꯥꯟꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯔꯥꯟꯕ ꯗꯥꯇꯥ ꯑꯣꯏꯗꯣꯏꯅꯤ ꯃꯗꯨꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯇꯧꯗꯣꯏ ꯇꯥꯔꯦ ꯃꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯦ ꯍꯥꯟꯅ ꯀ꯭ꯂꯤꯟꯖꯤꯡ ꯑꯃ ꯍꯥꯟꯅꯒꯤꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯂꯦ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯗꯥꯇꯥꯁꯦ ꯃꯁꯤꯁꯦ ꯐꯖꯅ ꯇꯧꯕꯤꯌꯨ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯉꯁꯥꯏ ꯁꯣꯝꯅ ꯍꯪꯕꯗꯁꯨ ꯍꯥꯏꯐꯦꯠ ꯌꯥꯎꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯣꯏꯅ ꯁꯨꯔꯦ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯏꯚꯟ ꯕꯤꯖꯦꯄꯤ ꯌꯥꯎꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯔꯦ ꯃꯈꯣꯏꯅ ꯄꯨꯂꯞ ꯍꯥꯏꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯀ꯭ꯂꯤꯟꯖꯤꯡ ꯑꯃ ꯌꯥꯝ ꯆꯨꯝꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤꯗ ꯀꯩꯅꯣꯅꯦꯕ ꯃꯤ ꯑꯃꯅ ꯁꯥꯎꯕ ꯌꯥꯗꯣꯏ ꯂꯥꯟꯕ ꯌꯥꯗꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯂꯥꯟꯅ ꯆꯠꯈ꯭ꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯌꯦꯡꯋꯥꯏ ꯒ꯭ꯔꯣꯠꯇ ꯃꯅꯤꯄꯨꯔꯒꯤ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯀꯤ ꯌꯥꯝ ꯂꯨꯕꯁꯦ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯦꯟꯁꯁꯀꯤ ꯃꯅꯤꯄꯨꯔꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯝ ꯂꯩꯒꯦ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯦꯟꯁꯁꯀꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅꯃꯛ ꯏꯟꯗꯤꯌꯥꯗ ꯁꯦꯟꯁꯁꯀꯤ ꯚꯤꯂꯦꯖꯁꯦ ꯂꯣꯏꯅꯃꯛ ꯏꯂꯦꯛꯇ꯭ꯔꯤꯐꯥꯏꯠ ꯑꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯂꯦꯛꯇ꯭ꯔꯤꯐꯥꯏꯠ ꯑꯣꯏꯕ ꯌꯥꯝ ꯂꯩꯇꯦꯔꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯃꯥꯡꯒꯤ ꯁꯦꯟꯁꯁꯇ ꯌꯥꯎꯍꯧꯗꯕ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯑꯅꯧꯕ ꯈꯨꯟ ꯃꯌꯥꯝ ꯊꯣꯛꯂꯛꯏꯗꯨꯅꯤ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯏꯁꯤꯅꯦꯕ ꯑꯗꯨꯅ unnatural growth of villages, unnatural growth of human population, masigi mayamse fazana check tawdingaida tawgitadi problem ama lakani masi tawbiganu haibase hanjan haibani masi government of India na understand from tui aduna extraordinary circumstances mi bu changaga thabak tawba yaroidaba highway pu chatpa yadra kada kamaina mi masing thidoino langani aduna manipur gi yekthok piyu aduna ngasi haiba a crucial call for manipur se crucial call se kaino hakanda ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯩꯊꯣꯛ ꯂꯥꯛꯄꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯅꯤꯄꯨꯔꯗ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯁꯤ ꯇꯧꯗꯕꯅ ꯐꯒꯅꯤ ꯍꯥꯏꯕ ꯃꯦꯁꯦꯖꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ
ꯃꯁꯤ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯁꯤꯒꯤꯁꯦ ꯌꯥꯝꯅ ꯂꯨꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯗꯤ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯃꯁꯤ ꯌꯥꯝꯅ ꯄꯋꯥꯔ ꯌꯥꯝꯅ ꯄꯤꯌꯦꯕ ꯄꯋꯥꯔ ꯌꯥꯝ ꯄꯤꯕꯅꯤꯅ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯆꯌꯦꯠꯅꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁ꯭ꯋꯥꯏꯗ ꯈꯠꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯇꯧꯕꯅ ꯐꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯁꯤ ꯍꯥꯏꯕ ꯔꯤꯖꯜꯇꯅ ꯄꯨꯊꯣꯛꯈꯤꯕ ꯑꯗꯒꯤ ꯅꯍꯥꯟꯒꯤ ꯀꯟꯚꯦꯟꯁꯟꯗ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯗꯨ ꯇꯧꯕꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯩ ꯄꯔꯁꯥꯎꯅ ꯍꯥꯏ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ 2011ꯗ ꯃꯤꯀꯣꯛ ꯊꯤꯕ ꯁꯦꯟꯁꯁꯇꯨꯒꯤ ꯌꯥꯝꯅ unnatural growth ꯂꯩꯈꯤꯕ population growth ꯂꯩꯈꯤꯕꯒꯤ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯗꯦꯇꯥꯒ ꯃꯇꯨꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯦꯡꯅꯕ ꯂꯩꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ unnatural population growth ꯂꯩꯕꯁꯤꯅꯤ aduna sigi mayam sida yamna asoi ba manipulation yaurabra politically device tawba adugumba makhalgi census oibra habki question mayam su leri aduna if sida handaki census sida muk yaw targadi manipur sida yaw ki targadi kanano masing thuije karam mi buno koina count tawduije aduda noina singi targadi noina mak adum lewasi citizen high ki targadi manipur gi oirkadaba magi demographic changes in imbalance tholakadaba adi haying political gi representation mu lakpagi hibam lakaduni policy program mayam sem dasina kamai thami huziki NRC hana tawbra chungani haibi wafam duda koigi miyam gi ba convention nama tawdana maduda party miyam ju yawi haibigi wafam amma koigi mamangi panelist ne thambi gire hoi December tang kun tareta campaign for just fair and delimitation ne tang to kibes maduda la ibasing duna piri ba motu koigi lanai wina pibra party go na pibra haibidu khara hena maximum di chang mamdi party go na pira gari party na koigi warep lobasi chungane ba party ki level da warep singdu koigi media da thadokpaga loinana koigi mari lena ba authority da madu koigi submission to ba changi da madu adu da koi party ma ki oina warep lobra lodabra haibisima madu ma koigi confirmation ama party singdagi pinara gadi am nuai ni samnai da koi schedule track ki matang da su koi lanai mote dum piraga party du ne di warep lobasi ude ba mamang da su samnai da koigi BJP oro congress oro ai warep tu leina lodi party masa khara di dum lobo male CPI ma lobo male te party masa khara ma lobra aduna ka yamna koigi sidadi koigi party gi ba magi warep ama fajana ne dana koigi magi official oina thokpa asima mathok tani thamda beduga loinena mada adudadi yam changan jaroi maramdi asai mamangi panelist na madugi NRC gi mathok ta badu hairamina ko aduna ino jik laksaningi na koigi census si handaki si 2026 masigi mamang sita tawramagadi delimitation si masi thengna tawgadamne aduna koigi constitution gi magi yaujariba provision gi matungina di 2026 ki matungda tawba adugba ahanba census haibene adu regadi karigumba 2026 sigi mamangda 2021 gi census si tawramagadi delimitation mathangi da tadoni natra ada hujiti 2026 ki matungda census si 27 gi ona phangadamnina sigi matungda delimitation jin loina gi dore ana madai di koi delimitation gi wafam dumadi akoi gi madugi preparation tawda ai hormani na lawe haidi kai da madu ayaba leirabani na ko adun masi akoi thingdari sigi maram sidaida masagi yamna koi gi for in the against argument yam tongna ba leire ko du maru na koi India da census ki magi matam thengda basa masidaida koi gi pithibhi pummana koi gi maksam thangatna yengra ine haidi India gi data singji koi gi thajani ya obe data na tien mamangi koi statistics ta koi gi yamna maji kay haini yamna icon amagumani pranop sen se hana mase koigi chipsuare me aduna hairi ba mana koigi haibasi madi yam sathina masigi magtus leba maramdi kenu da India gi data singji amda reliable oidre maramdi 2011 gi census ta yumbam oraga akoina ngasi magi chakwa thorangi matang adagi nangi health oiro education do oiro employment do oiro ata hiram khuding makchi mestai da yumbam oibai si akoigi magi data gi quality du yaudi and hoji any koi government ki statistical data khuding maksa masi koi census 2011 ka mari lena na tawwa ngakta ne ko adu ma masamun hairimni akoigi akoina hoji lairiba akoigi data gi films data pithribi pummana akoigi thajaninga oidaba reliable oidaba data se India da leire haibisi masi ban GDP pabadu tawri ne ko ana census ki maru oibudi adum leidana adagi amana amas haijage akoigi India da leiriba union territory aduga state mayam leidana leitra ko
सिगी मनुंग सिदा मणिपुरी लोन ना हाइदी ममा लोन ओइदबा अदुगुम्बा हाइदी अदुगुम्बा मियोय हाइदारे को अदुगुम्बा मसिंग से क्याम लै अदे मणिपुरदना क्याम लै मणिपुरदा बंगाली ngamba क्याम लै नुपीना क्याम लै नुपाना क्याम लै नेपाली ngamba क्याम लैते अदगी मणिपुरी ngamba क्याम लै लैते अदगी कोई लाइनिंग सी करम करम लाइनिंग मखल मणिपुरदा लै अदगी तमिल तेलुगु क्या मणिपुरदा लै काइसी अखोगी सेंसस ते खंगा इने नत्रा या मरु ओइबसे इंपोर्टेंस से फॉर एग्जांपल से एक हारि से कोई मिजोरम दा मणिपुरी सी हाइदी मैतै लोन ममारोन ओइबा मी लिसिंग अनिगा चनिगा निफुनी थोइ लै हाइसे मसे कोगी 2011 की सेंसस ते यावरिने ai khudam amagi wane bako aduna india haigra pak chawkhroba india sida maitai ta da ba adugumba akogi magi union territory amaga hai daragadi lakshadweep ga oiduine as per 2011 adu 2021 re kari oram gadi kai sidai so koi nainaba nungai doni netra samna da koi india pumbada koigi manipur gi haidi maitai lona mamalon oiba mioi 1.8 million gumba layasi 2011 gi census te khangine 1.8 million census da adigi mo ko gi manipur da na kyam lai haido se maigi lakh 3 point adu ka harise masi koina kari dagi khangino hai matam da koi gi sai gi census te khangine adigi amana mo koina yengsi ko 2000 magi se 2000 netresi 1901 da 1901 da ko gi magi lerami ba ko gi masing se christian ji manipur da lining chapasi 45 lerame adu 2011 की सेंसस तदी मसिगी मसिंग सी अखोगी कनो योग्रे लाख 38 गा लिसिंग 108 गा निफुगा हुंदोय को सी अखोई सिदगी खंगी नत्रा से लाइनिंग द होम पोरसु अदै समनाय द हिंदू दना कोगी मतम दुदा कोगी लाख अनि गा लिसिंग मरफु मरी चामरी हुम फुमंगा लेबा हिंदू से मतम दुदा अदुगा मुस्लिम ना लिसिंग तरा चहुम मरफुम दोय क्रिश्चियन निफु मंगा अदुगा अखोगी मरुना सनामई चटपुगुम्बा अते अते यावना सिदना कोई लाख अमगा लिसिंग अहुंगा चहुम तरेत सुमाइने लेबसी मसी ना हौजी कोई लाख अमगा लिसिंग कुंथागुम लाख अमगा लाख मा हेंग्रे लाख अनिगा लिसिंग कुंथाम दु चाटे हुंदा हुमफु तरेत लेरे काइसी सेसते खंग इने लाइनिंग द होम पके जु खंग इने समना किसान नि फुमंगा लेरा मे तु 1901 दा द हिंदू ना लाख अनिगा लिसिंग मरफु मरी लेबा अदि मथक्ता अदुगा कोगी जिकी एनिमिस्टिक मरुना कोगी सनामही लाइन चटपा सुंबसिना कोगी अते ते जुखर बुदियावरे मसी 1 लाख प्लस अदुम ओरिने अदो हारिसी मसी दो होंगैबा होंबगसी मसी कोइना नैनबा मतमदा डेमोग्राफी नैनबा मतमदा अदि लाइनिंग नैनबा मतमदा अदि कोगी लैरिबा मागी तोंगान तोंगानबा कोगी मागी सोशो इकोनॉमिक की कंडीशन रिलीजियस कोइबा मयाम जे कोइना सेंसस सिना ख्वाइदिगी हेना मसाई रिलायबल ओइबा अदुंबा कोगी मागी डेटा जे सेंसिटिव फंगेबा तैदे कोई खंगमदे अदुना ngसाई मसे मरुरि जे सिदा यावरि सेंसस यावरि सिदि अखोनो जि खारिबा ngसाई मिटोप खंदोपै मतंग लाप मतमददि खितंग सिदा कनो ओरिना मादि नंगसे इलीगल ओइब्रा लीगल होइबा ओइ हाइब्रा gi wahang ji hangde मदु माइ मथौ नति एनआरसी ददि लीगल ओइबा ngakta कोइ खंदोइ लीगल ओइबा खंदोइ जना तोंगान खंदोइ अदुगो लीगल दुना ngakta मुक लौरिने अदु सेंसस ददि लेरमबदु लौदोइने हाइदि लेरम मीदो लौदोइने लोइ काउंट तौदोइने नंग सिटिजन ओइदि कायना नंगना हंगबो याद्रमिना ओइद्रगस मासु काउंट तौदे यागिदोइने अनो जि आसामदा अखोइ मोइ एनआरसी तौबदि मोइ खंदो खंजिदि तौरे अदु मोइ आसामदा सु सेंसस तौसलैदना को अदु मोइ सेंसस ता तौरिसिति मोइना एनआरसी तौरैसिदि मागी मतममा मोइदि मतममा अदुदि ममांगी मतमिना मदुगी डॉक्यूमेंटेशन की करिगी मयाम तौनदना कोर्ट सु मयाम लेरे को अदुना मदादु लेरे अदु आइना पंजनिंगिदि हौजि हौजि अखोइना मोइना सेंसस सी दुम हौजल ए हौजिति हाना मणिपुर की सी मागी इहान हानबा वार्मिंग अब हौख्रबने हाइदि टेस्ट तौबगी थबक्ति मणिपुर दा क्वेश्चन तौदना हौरेबा अदो हानदि 2011 तदि अदु हाकना खोगी ngasi मोबाइल फोन की हौजिकी नगी स्मार्टफोन के सी लेटिंगै मतम अदो आइदुदि ngसागी मसी डिजिटल ओरमदे अदुना मसीदि फर्स्ट डिजिटल की अदु मेसेजेस ओइदोइनेबा अना मदो आइदुदा खोगी क्वेश्चन म्याम लाई नोजिक लाइना मणिपुर केस लाइना हौजिक लैरिबा मणिपुर की लैरिबा सिचुएशन सिदैदा मसी तौरबा मतमदा ngसागी खोगी करम फिल्म लाकदोइने हाइसि याम लुरेदना को अदे करिगुम्बा अखोइ सिदैदा अखोइदि चिंगी लैरिबा मयाम सिंग ऑर्गेनाइजेशन अदिगी लुप सिंगसी मसी मखोगी सु करि मोड पीरे हाबे अखोइ खंद्रि नत्रा अदु करिगुम्बा ngसागी डिस्ट्रिक्ट सिंगसी चिंग हाना हौजल ओने को हौजल ओबा जिक बफर जोन नि अमना चंथोक चसिं यादै फिल्म मयाम सु लै मसिदा अखोगी हौजल ओ
मधुदा हाप या हापसन रगदी लोइन हारगसु मसागी चखोट थोरांगी मागी युमहमदुदी मिसिंगदा लाकनेब अदे अदे मथंग डिलिमिटेशन गिदी फोंफोंग साना ताले रुजि नत्रा अन मदवाइदुदा सिगे कोई कंसर्न से लाकपनेबको हाइदी सिगे मिजोराम दसु तवि मिजोराम द तवबसिन मक्रामाइ तवगेदा मखोइदि मपानदगी चांग पर रिफ्यूजी सिंगसे हाइदी मेमारी रिफ्यूजी मसिंग खंगदोएबा अदुगा मोइदि कोई बायोमेट्रिक्स तवदना ऑलमोस्ट बायोमेट्रिक्स मोइ लोसलकदोरेदि हाय हानदि मोइ बायोमेट्रिक्स यारमदम अदु सिगिसदि मोइ पॉपुलेशन की हंदकी सेंसस की अकाउंट सिदा यहोनबम थोपरा यहोनदम थोक्तबरा हाइबगी मोइदसु अचौबा लीगल क्वेश्चन अम लाए मरमदि अखोइगी सेंसस हाइबसिदि ngसागी अदुगी हक्तु मोइदा लेते मसिंग दु थिदोकप गतनेबको अदुगा एनआरसी गुमा तौरगदी मागी बेजियार म लाकनी दनको अदाइदुदा लाकनी बको एनीवे अदुगा सिदा कोइदि याम लुरकदोइदि डिलिमिटेशन की पोट अमा सुजे सोइदना तरोपै वाफु म लाकपसे मसिना कोइगी कदाइ भक्ता मसी रिलायबल ओरकदोइनो हाइबगी वाफु म लाइदनको अदगी मसिंग सी मोनेदि पंहाप तापचन बियारोय डिजिटल निना हाइदि हारिबा हाइदि पंहाप तगी डिजिटल मोबाइल की सिदा हेते याउदन हेते यारोय हाइबि वाफुम दिलेबा अदुबो मदुगी सुदु मागी याबगी मरम मयाम सु मेते थोरकनी बको अदुना पुनम मसी थमजरगा कोई मसागी सेंसस सी अदुम तौबगी फेमजे अदुम तौसलई अदगी हारिबसी कोई जम्मू कश्मीर दौना कई दौना मतम अमदा कोई एकता रोय बिदा कनो तौनगिबा अदुमक नतमनिना मणिपुर की सी अदुम हेते तौसलपसु यारिबा होय कोई पॉपुलर गवर्नमेंट पुति मदु कोई इलेक्शन तौबा याबगी फेम लेते हारगा मोइ सांदोखिबि आइको अदुदि मोगी पॉलिटिकल स्ट्रेटजी ओरमबसु याय हाइदि ममांगदा कोइगी लेरिबा हुजुजुकी लेरिबा फेमसदनेबा ममांगदा पार्लियामेंट की इलेक्शन तौगी नत्रा तबु तौगेगदिको अदुना आइना खनबदा सेंसस की मतंगसिददि मोइसु दुम गमनम संगलकनी अखोइसु मदुगी कोइगी हाइबम थोकपा प्रेशर पियम थोकपदा अखोइजु दुम तबुम थोयना हम नॉर्मल थमजा लेंगा के माइकेदी गिदुम सुंसोय सोयजना पांगथोंना बा थबक थोरम सिंग पाइका पा होग्रे अदुमा दुम संगसिलकनी अखोइ कमाइना बसी थेंगनदोइनो मायुनदोइनो अखोइना पामिसि सेगना स्टेट असिदा संगसलगा लोकाइना संगसलगा लेबा मिटोप सिंगसि खंदोंना मिटोप मीन्स कोइगी मपान लेबाक्तगी इलीगल ओइना इन्फिल्ट्रेट तौगिबा अदुसिंगतु खंदोगांदा मदुसिंगतु सेंगना खंदोगा थंदोखरकांदा मदुइ मतुंगदा तसेंगना स्टेट सिगी मियोइनी लेबासी मियोइनी हाइबदु मदुदा मिकोक थिरगदी अदुना फबोइदुनी असुंबा डेटा फंगदुनी अदुदा तौबियो हाइबनी अदुबु एनआरसी तौद्रिगाइदा सेंसस तो हाना तौगी तारगदी काउंट तौबु यावकी तारगदी कमाइ तौदुनो हाइबे क्वेश्चन दुनी अदुबु conflict situation amada internal instability oiba law and order ki problem yam chauna leiba displacement ki pot riso dum manipur da su leirini adu boundary ki dispute leiba sigi posida census ki keno se khara thangdana ba yaithokna ba gi adu ba guideline namasu ministry of home affairs ki leibisu mali adu target manipur ki hojik leiriba phibam si displacement su yaure law and order ki problems yaure political ki adu instability ki kai popular government adana mayam na haina resi su leitri adu target sigi manipur ki oiba condition sida mamang da jammu and kashmir da militancy ki kai ki tobuda yaithokiba assam da mitop sing bangladesh sai sangpada matam dugi census su yaithokiba aduga atopa koi gi kenu da su nefa haina khangnaramba hojina arunachal pradesh na leije sigi kenu sida ju census yaithokiba su lei adu manipur ga hojik ori phibam sidi masi amna relevant oiba forum su mali sida yaithok ba yaroidra kari ta jum sidan toksan gadori bono ai position du net da tomja kamai thamini trai viewers purum jari masi anoba sahi ga han ba unabu oibana ai happy new year wish tawjari hojik manipur si hui go any kano da poina mata isam samna tongana in isolation da haidi ko ekta lowraga isam samna nei na ba yaba matam di natre census oina nei na ba yaba matam natre aina hajiri si karino haba matam da oji manipur da census ki wafam si lakting da khwai degi chauna lai ba po si karino haba matam da koi irang si horukam gi mangoina na asagi illegal immigrant khandu u haidna order ma thokibedo madu taseng hai ta di madu yam maroi po na mani hoji biometric to kholo haidna mizoram gi phanam loisal hai manipur gi loidri sigi marak se irang si thoksale pasina nga sai ge khoi gi akhoi da akhoi gi ko cookie dominated area sing sida hoji normal li work to ya pot amata leitre hoji masi taseng na hoji moi se koi hoi go mena budi ya ning da bu se adu akhoi go ina di masi de akhoi di administration je breakdown to re haina ai gi wakhal di lowne mam ni keno ngang han keno da na khoi gi new year am thok da nongoi kapi du ne lo leita ba dong to re ko
ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗꯁꯨ ꯑꯃꯨꯛ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯏꯃꯔꯖꯦꯟꯁꯤꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩ ꯃꯃꯥꯡꯗ ꯈꯟꯅ ꯅꯩꯅꯕꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯗꯣꯃꯤꯅꯦꯇꯦꯠ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯐꯝ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯕ ꯁꯤꯐꯥꯎꯗꯁꯨ ꯃꯈꯣꯏꯗꯗꯤ ꯅꯣꯔꯃꯦꯜꯁꯤꯁꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯁꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯑꯒ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯣꯐ ꯂꯣꯁꯦ ꯍꯟꯖꯤꯜꯂꯝꯕ ꯆꯪꯉꯦ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯅ ꯌꯥꯝꯅ ꯄ꯭ꯔꯣꯚꯣꯀꯦꯇꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯂꯩꯒꯗꯕꯅꯤ ꯃꯣꯏꯒꯤꯗꯤ ꯁꯤ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯗꯤ ꯍꯦꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯣꯠ ꯃꯁꯤ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯂꯩꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯀꯣꯛ ꯊꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ NRC ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟ ꯍꯥꯏꯕꯅꯤ ꯃꯁꯤꯒ ꯉꯁꯥꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯄꯗꯨꯒꯗꯤ ꯌꯥꯝꯅ ꯅꯛꯅꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ NRC ꯇꯧꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯦꯟꯁꯁ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯑꯃꯈꯛ ꯃꯁꯤ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯆꯦ ꯑꯣꯏꯅ ꯊꯣꯛꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯣ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯥꯎꯟꯗꯔꯤ ꯄꯨꯝꯅꯃꯛ ꯁꯤꯖ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯐ꯭ꯔꯤꯖ ꯇꯧꯔꯤꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯍꯣꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯕꯨꯗꯤ ꯃꯁꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯥꯎꯟꯗꯔꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯤꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯖ ꯇꯧꯔꯤꯁꯤ ꯀꯔꯤꯗ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯄꯗꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯕ ꯗꯤꯕꯤꯖꯟꯗ ꯆꯪꯉꯒ ꯈꯟꯒꯗꯧꯔꯤꯕꯅꯤ나 ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯆꯠꯈ꯭ꯔꯒꯗꯤ ꯕꯦꯔꯥ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯕꯨꯗꯤ ꯂꯥꯏꯀꯣ ꯆꯤꯡꯗꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤꯀꯣ ꯑꯩꯈꯣꯏꯒꯤ SDC ꯑꯃꯅ ꯄꯨꯔꯤꯕ ꯁꯥꯔꯀꯜꯁꯦ ꯃꯁꯤꯒꯤ ꯕꯥꯎꯟꯗꯔꯤꯁꯤ ꯃꯁꯤ ꯐ꯭रीज ꯇꯧꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯏꯕ ꯃꯔꯝꯗꯤ ꯆꯤꯡꯗꯗꯤ ꯆꯤꯡꯗꯣꯟ ꯑꯃꯗꯒꯤ ꯆꯤꯡꯗꯣꯟ ꯑꯃꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯗꯩꯁꯤꯕꯨꯗꯤ ꯃꯣꯏꯅ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯅꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯄ ꯑꯗꯨꯒ NRC ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤ ꯐ꯭रीज ꯇꯧꯕ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯦꯟꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯏꯕ ꯉꯁꯥꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝ ꯃꯔꯤꯁꯤꯗꯗꯤ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯃꯥꯒꯤ SDC ꯁꯥꯔꯀꯜꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡꯁꯦ ꯃꯁꯤ ꯐ꯭रीज ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯅ ꯑꯩ ꯃꯁꯤ ꯂꯧꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄꯒꯤ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯀꯣ ꯀꯩꯅꯣꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯣꯏꯅ ꯑꯥꯗ ꯀꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯟꯅꯔꯝꯕꯗꯗꯤ ꯁꯤꯗꯤ ꯈꯔꯁꯨ ꯇꯝꯄꯥꯛꯇ ꯏꯔꯥꯡꯁꯤ ꯈꯔ ꯍꯟꯊꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯒꯣꯔꯃꯦꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯍꯥꯏꯐꯦꯠ ꯈꯟꯅꯔꯝꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯪꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯇꯝꯄꯥꯛꯀꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯔꯥꯡ ꯂꯩꯇꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯝ ꯍꯦꯜꯂꯤꯕ ꯇꯁꯦꯡꯅꯀꯣ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤ ꯂꯩꯔꯤꯕ ꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯍꯟꯖꯤꯟꯕ ꯁꯤ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯕꯗꯤ ꯋꯥꯒꯗꯧꯕ ꯃꯥꯟꯕ ꯑꯃ ꯎꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ PR ꯒꯣꯔꯃꯦꯟ ꯑꯃꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯒꯣꯔꯃꯦꯟ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅꯕꯨꯗꯤꯀꯣ ꯅꯣꯏ ꯃꯦꯖꯣꯔꯤꯇꯤ ꯂꯩ ꯅꯣꯏ ꯒꯣꯔꯃꯦꯟ ꯁꯦꯝꯕꯗꯤ ꯉꯝꯗꯅ ꯍꯥꯏꯗꯅ ꯆꯩꯒꯤ ꯆꯩꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯈꯛ ꯀꯧꯁꯟꯈꯤꯕꯗꯨꯗ ꯁꯦꯝꯒꯗꯧꯔ ꯃꯥꯟꯅꯦ ꯍꯥꯏꯗꯅꯀꯣ ꯀꯩꯅꯣꯁꯨ ꯍꯣꯏ ꯀꯩꯅꯣꯁꯨ ꯄꯥꯔꯇꯤꯒꯤ ꯐꯪꯁꯟ ꯀꯩꯅꯣꯁꯨ ꯄꯣꯁ ꯑꯆꯧꯕꯁꯨ ꯄꯥꯏꯗꯕ ꯈꯣꯠꯇꯕ ꯈꯔꯅ ꯆꯣꯡꯊꯣꯔꯛꯑꯒ ꯅꯣꯏ ꯍꯧꯖꯤꯛꯄꯨ ꯐꯝ ꯀꯣꯟꯗꯅ ꯂꯩꯕ ꯌꯥꯕ ꯃꯇꯝꯂ ꯍꯧꯖꯤꯛ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯇꯧꯒꯗꯕꯅꯤꯒ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ NRC ꯀꯔꯤ ꯀꯔꯥꯁꯦ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯃꯣꯏ ꯅꯦꯒꯦꯇꯤꯞ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯇ ꯑꯣꯏꯗꯕ ꯃꯥꯟꯕ ꯀꯣ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯏꯟꯇꯔꯦꯁꯀꯤ ꯃꯥꯟꯕ ꯋꯥ ꯉꯥꯡꯉꯛꯄꯁꯦ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯃꯁꯤꯗꯩꯗ ꯈꯨꯔꯧ ꯊꯥꯡꯍꯟꯕ ꯌꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯎꯏꯌꯦ ꯑꯗꯨꯅꯗꯤ ꯑꯩꯅ ꯁꯨꯝ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯦꯅꯥꯂꯥꯏꯁꯤꯁꯇꯗꯤ ꯑꯩꯅ ꯎꯖꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯥꯎꯟꯗꯔꯤ ꯐ꯭रीज ꯇꯧꯕꯁꯦ ꯃꯁꯤ ꯍꯣꯏ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤꯗꯤ ꯑꯀꯣꯟꯕꯗꯗꯤ ꯂꯥꯛꯀꯗꯣꯏꯅꯦ ꯑꯗꯨ ꯁꯦꯟꯁꯁ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯄ ꯑꯗꯨꯒ NRC ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯃꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯗꯤꯃꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯀꯣ ꯑꯣꯖꯥ ꯀꯩꯅꯣꯅꯁꯨ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯅꯍꯥꯟ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯤꯇꯤꯡꯗꯨꯗ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯑꯌꯥꯕꯗꯤ ꯄꯤꯔꯒ ꯁꯤꯒꯤ ꯁꯦꯟꯁꯁꯀꯤ ꯊꯕꯛꯁꯤ ꯍꯧꯅꯕꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯨꯗ NRC ꯇꯧꯔꯛꯈꯤꯅꯤꯅ ꯊꯥꯖꯕꯤꯌꯨ ꯅꯠꯇꯦ ꯁꯦꯟꯁꯁ ꯍꯥꯏꯕꯁꯦ
ꯃꯤꯀꯣꯛ ꯊꯤꯕꯅꯦꯕ ꯍꯣꯏ NRC ꯍꯥꯏꯕꯁꯤꯅ ꯊꯤꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯋꯥꯗꯤ ꯁꯥꯡꯗꯣꯛꯄ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯕꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯇꯝꯗꯤ ꯍꯦꯟꯈ꯭ꯔꯦꯀꯣ ꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯑꯣ ꯍꯥꯏꯕꯁꯤ ꯃꯇꯝ ꯀꯨꯏꯔꯦꯕ ꯑꯁꯤ ꯇꯧꯗꯅ ꯃꯥꯅ ꯁꯤ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯤꯒꯦꯜꯂꯤꯁꯨ ꯃꯗꯨꯗꯤ ꯑꯗꯨꯝ ꯍꯨꯛ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔꯃꯛꯅ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯧꯗꯅ ꯃꯁꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯩ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯃꯗꯨ ꯈꯔ ꯀꯟꯖꯟꯅꯅꯕ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯂꯧꯔꯛꯄꯁꯨ ꯌꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯌꯥꯝꯗꯣ ꯂꯩꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯔꯅ ꯄꯪꯇꯥꯟ ꯇꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯉꯒ ꯉꯁꯥꯏꯒꯤ ꯄꯨꯔꯥ ꯔꯤꯖꯅꯦꯕꯜ ꯗꯤꯃꯥꯟꯅꯦꯕ ꯁꯤꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯗꯣꯃꯤꯅꯦꯇꯦꯠ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯤꯉꯩꯁꯤꯗꯕꯨ ꯀꯃꯥꯏꯅ ꯍꯥꯎꯁ ꯌꯨꯝꯒꯤ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯣꯄꯨꯂꯦꯁꯟ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯆꯧꯕ ꯄꯤꯛꯆꯔꯁꯦ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯁꯣꯅꯥꯀꯟꯗꯅ ꯃꯣꯏ ꯏꯃꯔꯖꯦꯟꯁꯤꯒꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯛꯄ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤ ꯐ꯭रीꯖ ꯇꯧꯔꯛꯄꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯦꯁꯦꯁꯃꯦꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩꯕꯀꯣ ꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯟꯒꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯔꯝꯃꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯔꯝꯃꯕꯅꯤ ꯃꯤ ꯃꯁꯤꯡ ꯄꯨꯊꯣꯛꯑꯝꯃꯕꯅꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜꯒꯤ ꯁꯣꯔꯤ ꯇꯦꯡꯅꯧꯄꯜꯒꯤ MLA na chair loba kenoduda ngsaigi hoi committee duna masing so am lein puthomumni some village gi adu haju makha chathabum thoi eba natra makha chathabum thoi aduga sigi pot mayam che masi laiba hongaiba thoklaiba che mayam si matungina ꯑꯩꯈꯣꯏꯅ ꯇꯧꯕꯤꯌꯣꯅ ꯍꯥꯏꯈꯤꯕꯁꯤꯡꯁꯦ ꯃꯁꯤ ꯀꯟꯖꯟꯅ ꯍꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤ ꯐ꯭रीꯖ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯪꯗꯣꯛꯄ NRC ꯇꯧꯕꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯀꯣꯟꯕꯗ ꯏꯀꯣꯟ ꯀꯣꯟꯅ ꯂꯣꯏꯅꯕ ꯌꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯦꯟꯁꯁ ꯇꯧꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯗꯨꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯍꯣꯏ district boundary sing aduga ngasagi tehsil village sing sigi noinaba administrative boundary sing si noi freeze tawshalaga thambasi masi NRC tawbagi adumba yamna khudong saba adunga tanjam su oi adubu hoji leriba phibam sida sigi center na particularly Manipur gi NRC tawraga census kha yaitharaga muk pangthona gi potu thorang du soidana paikhalakani haibage adugumba project tawba yabra natargana adumak census namna kano tawraganda NRC na kona natra delimation kona tawbugi poram lakadra NRC si tawgidar targa sodom sagi biometric data collection kai tawpa illegal immigrants sing sige makoi je phajana mafam sana khangdo thamba duga report obi potu aduda dum process tawri habi potu dum sakadra haibagi wafam duni taw saita jikwai thamini ꯍꯧꯖꯤꯛꯀꯤ ꯏꯁꯨꯁꯤꯗ ꯀꯩꯅꯣ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯁꯦ ꯀꯔꯤꯒꯨꯝꯕ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧ ꯇꯥꯔꯗꯤ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯗ ꯌꯥꯝꯅ ꯋꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ 16 ꯗꯤꯕꯤꯖꯟ ꯄꯥꯎꯃꯇꯥ ꯄꯨꯔꯨꯜꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝ ꯋꯥꯔꯤꯗꯨꯅꯦꯕ ꯍꯥꯏꯗꯤ ꯑꯣꯟꯊꯣꯛꯄ ꯑꯗꯒꯤ ꯗꯦꯀꯦꯗꯦꯜ ꯒ꯭ꯔꯣꯠꯇꯨ 169 ꯂꯩꯕ ꯃꯌꯥꯝꯒꯤ ꯂꯩꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯕ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ 3-4 ꯄꯣꯛꯄ 5 ꯄꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯟꯅꯦꯆꯔꯦꯜ ꯒ꯭ꯔꯣꯠ ꯃꯌꯥꯝ ꯂꯩꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯃꯗꯨꯒꯤꯗꯣ ꯑꯃꯨꯛ ꯇꯧꯕꯗ ꯑꯆꯧꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯑꯣꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤ ꯇꯧꯕꯁꯦ ꯌꯥꯝ ꯂꯦꯟꯗꯤ ꯄ꯭ꯔꯣꯁꯦꯁꯅꯦ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯖꯦꯟꯇꯦꯜ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯨꯝꯅ ꯇꯧꯕꯅ ꯐꯅꯤ ꯍꯥꯏꯕ ꯑꯩ ꯏꯁꯨꯗꯣ ꯑꯩ ꯍꯥꯟꯅ ꯑꯝꯇꯒ ꯄꯨꯈꯠꯆꯒꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯖꯦꯟꯇꯦꯜ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯍꯟꯗꯛꯀꯤ ꯁꯦꯟꯁꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯊꯤꯕꯅꯤꯀꯣ ꯈꯨꯠꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯤꯁꯤꯗ ꯏꯟꯇꯔꯅꯦꯠ ꯕꯦꯁꯤꯁꯇ ꯑꯩꯈꯣꯏꯒꯤ ꯇꯦꯕ꯭ꯂꯦꯠ ꯄꯤꯔꯒ ꯄꯣꯠ ꯑꯅꯤ ꯊꯣꯛꯅ ꯇꯧꯗꯣꯔꯤꯅꯦꯕ ꯑꯍꯥꯟꯕꯗ ꯍꯥꯎꯁ ꯍꯣꯜ ꯑꯀꯣꯟꯕꯗ ꯃꯤ ꯊꯤꯗꯣꯏꯅꯦ ꯍꯥꯎꯁ ꯍꯣꯜꯒꯤꯁꯤꯗꯤ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯜꯗ ꯍꯧꯔꯅꯤ ꯑꯗꯨꯒ ꯍꯥꯎꯁ ꯍꯣꯜꯁꯤ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣꯗ ꯃꯊꯪ ꯆꯍꯤ ꯀꯩꯅꯣꯗꯅ ꯑꯏꯪꯕ ꯉꯟꯗꯅ ꯈꯔ ꯍꯧꯕ ꯏꯪꯗꯕ ꯂꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯋꯥꯏꯗ 2027ꯗ ꯇꯧꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯌꯩꯊꯣꯛꯀꯗꯕ ꯃꯥꯟꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯟꯖꯜꯂꯛꯄ ꯃꯥꯟꯕ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯦꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯌꯩꯊꯣꯛꯈꯤꯕꯗ ꯏꯁꯝ ꯁꯝꯅ ꯑꯁꯥꯝꯗ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯔꯨꯅꯥꯆꯜꯗ ꯌꯩꯊꯣꯛꯈ꯭ꯔꯦ ꯀꯁꯦ ꯍꯥꯏꯗꯨꯗꯤ ꯑꯅꯛꯄꯗ ꯌꯩꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯝ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁꯇ ꯁꯄꯣꯁ ꯕꯪꯒ꯭ꯂꯥꯗꯦꯁ ꯋꯥꯔ ꯊꯣꯛꯄꯒꯨꯝꯕ ꯀꯔꯒꯤꯜ ꯊꯣꯛꯄ ꯀꯥꯟꯗ ꯖꯃꯨꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ 1951ꯗꯁꯨ ꯀश्मीꯔꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯇ꯭ꯔꯥꯑꯣꯔꯗꯤꯅꯔꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁ ꯏꯃꯔꯖꯦꯟꯁꯤ ꯄ꯭ꯔꯣꯕꯤꯖꯟ ꯂꯩꯕꯅꯤꯅ ꯌꯩꯊꯣꯛꯑꯒ ꯆꯨꯝꯅ ꯇꯧꯈꯤꯕꯅ ꯃꯁꯤꯅ ꯕꯦꯁ ꯐꯥꯎꯟꯗꯦꯁꯟ
ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯍꯥꯏꯐꯦꯠ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯥꯇꯥꯁꯦ ꯆꯨꯝꯍꯧꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯆꯨꯝꯕꯁꯤꯒꯤ ꯕꯦꯁꯤꯁꯇ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯦꯕ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯤ ꯆꯨꯝꯕꯁꯤꯅ ꯐꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯑꯍꯥꯟꯕ ꯂꯧ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯀꯗꯥꯏꯗ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤꯗꯗꯤ ꯀꯠꯆꯥ ꯄꯛꯀꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯏꯁꯨ ꯑꯃ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯗꯦꯃꯣꯒ꯭ꯔꯥꯐꯤꯁꯦ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯥꯕ ꯑꯗꯒꯤ ꯃꯇꯨꯡꯗ ꯃꯥꯏꯒ꯭ꯔꯦꯁꯟ ꯍ꯭ꯌꯨꯃꯦꯟ ꯃꯥꯏꯒ꯭ꯔꯦꯁꯟ ꯁꯣꯝꯒꯤ ꯈꯨꯟꯗꯒꯤ ꯁꯣꯝꯗ ꯂꯥꯛꯄ ꯃꯁꯤ ꯆꯨꯝꯅ ꯇꯧꯍꯧꯔꯗꯤ ꯌꯥꯝ ꯀꯥꯟꯅꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯀꯥꯡꯕꯨꯁꯦ ꯁꯣꯝꯗ ꯂꯩꯔꯝꯃꯅꯤ ꯁꯤ ꯁꯣꯝꯗ ꯍꯣꯡꯉꯛꯄꯅꯤ ꯃꯁꯤꯒꯤ ꯗꯥꯇꯥꯁꯨ ꯍꯥꯞꯆꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦꯕ ꯍꯟꯗꯛꯀꯤꯁꯤꯗ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯔꯤꯂꯤꯖꯟꯒꯤ ꯍꯥꯏꯐꯦꯠ ꯅꯩꯅꯈꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯞ ꯆꯥꯅ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥꯝ ꯂꯩ ꯃꯩꯇꯩ ꯑꯗꯨ ꯀꯌꯥ ꯂꯩ ꯀꯁꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯈꯪꯗꯕꯁꯦ ꯀꯥꯡꯕꯨ ꯑꯃꯅ 1.7 ꯂꯥꯛ ꯍꯥꯏ ꯀꯥꯡꯕꯨ ꯑꯃꯅ 2 ꯂꯥꯛ ꯆꯞ ꯆꯥꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯗꯥꯇꯥ ꯑꯃ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤꯅ ꯀꯌꯥꯒꯤꯅꯣ ꯑꯗꯒꯤ ꯃꯊꯪꯗ SC/ST ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯁꯤꯒꯤ ꯗꯥꯇꯥ ꯃꯌꯥꯝꯗꯣ ꯆꯞ ꯆꯥꯕꯁꯦ ꯃꯁꯤꯒꯤ ꯁꯦꯟꯁꯁꯁꯤꯗ ꯂꯣꯏꯅ ꯂꯧꯍꯧꯗꯣꯔꯤꯅꯤꯅ ꯌꯥꯝ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯅ ꯇꯧꯕꯅ ꯐꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯗ ꯃꯁꯤꯗ ꯀꯥꯟꯅꯕ ꯑꯃꯅ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯂꯤꯡꯒꯥ ꯐ꯭ꯔꯦꯡꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯗ ꯑꯇꯣꯞꯄ ꯉꯥꯡꯉꯛꯄ ꯇꯥꯔꯕꯗꯤ ꯃꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯅ ꯍꯥꯏꯗꯤ ꯁꯄꯣꯁ ꯃꯅꯤꯄꯨꯔꯤ ꯈꯪꯗꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯈꯪꯗꯕ ꯑꯗꯨꯅ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯩꯅꯣ ꯗꯥꯇꯥ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯍꯟꯗꯛꯀꯤꯁꯤꯗ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯞꯄꯛꯀꯗꯣꯏꯅꯤꯅ ꯃꯗꯨꯁꯨ ꯀꯥꯟꯅꯅꯤ ꯃꯁꯤꯁꯦ ꯑꯐꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯅ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯁꯦ ꯃꯁꯤꯒꯤ ꯕꯦꯁꯤꯁꯇ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯅ ꯐꯩ ꯆꯨꯝꯍꯧꯗꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯃ ꯍꯥꯏꯐꯦꯠ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯐꯥꯔꯁ ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯁꯔꯟꯁꯦ ꯃꯅꯤꯄꯨꯔ ꯀꯟꯁꯔꯟꯁꯦ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯗ ꯈꯟꯗꯣꯔꯤꯕ ꯃꯤꯁꯦ ꯀꯌꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯥꯏꯊꯣꯛꯏꯁꯦ 11,718 ꯀꯔꯣꯔꯅꯤ 12,000 ꯀꯔꯣꯔ ꯌꯧꯔꯛꯄ ꯌꯥꯏ ꯑꯗꯒꯤ ꯃꯤ ꯂꯥꯛ 60 ꯁꯤꯖꯤꯟꯅꯗꯣꯔꯤꯕꯅꯤ ꯃꯁꯤ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯀꯅꯥꯅ ꯇꯧꯒꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯄꯣꯁ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯗ ꯇꯧꯔꯛꯇꯣꯏꯁꯦ ꯃꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗꯨꯅ ꯃꯥꯒꯤ ꯈꯨꯟꯗꯨꯗ ꯂꯩꯕ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯈꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯌꯥꯝꯕꯅ ꯑꯣꯖꯥꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯐꯥꯔꯁ ꯀꯦꯇꯦꯒꯣꯔꯤꯁꯦ ꯑꯗꯨꯅ ꯂꯝꯁꯤꯡꯗꯒꯤ ꯑꯣꯖꯥ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯐꯝ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯗꯨ ꯇꯧꯗꯣꯔꯤꯁꯦ ꯃꯗꯨꯗ ꯈꯜꯂꯛꯀꯗꯣꯔꯤꯕ ꯃꯤ ꯃꯁꯤꯡ ꯆꯪꯗꯣꯔꯤꯕꯁꯦ ꯃꯐꯝꯗꯨꯒꯤ ꯑꯣꯖꯥ ꯃꯐꯝꯗꯨꯒꯤ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝꯅ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯃꯐꯝ ꯈꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯆꯪꯕ ꯂꯥꯛꯏꯕ ꯃꯐꯝꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯁꯥꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯈꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯇꯧꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯕꯒꯤ ꯀ꯭ꯂꯣꯖꯒꯨꯝꯕ ꯑꯃ ꯍꯥꯞꯍꯧꯗ꯭ꯔꯗꯤ ꯋꯥꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯔꯁꯨ ꯃꯁꯤꯒꯤꯁꯦ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯥꯞꯄꯒ ꯇꯁꯦꯡꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯄꯤꯁ ꯂꯩꯇ꯭ꯔꯤꯈꯩꯗꯤ ꯃꯁꯤ ꯑꯣꯏꯔꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯅꯩꯅꯈꯤꯕ ꯑꯗꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯈꯟꯅꯕꯗ ꯃꯁꯤꯁꯦ ꯄꯤꯁ ꯂꯥꯛꯇ꯭ꯔꯤꯈꯩꯗꯤ ꯑꯣꯏꯔꯣꯏ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯇ꯭ꯔꯤꯈꯩꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯩ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯅ ꯃꯁꯤꯒꯤ ꯗꯥꯇꯥꯗ ꯂꯥꯟꯗꯣꯏꯁꯦ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯒꯤ ꯗꯥꯇꯥ ꯂꯥꯟꯅꯦꯕ ꯗꯥꯇꯥꯁꯤ ꯋꯥꯟꯁ ꯂꯥꯡꯍꯦ ꯇꯥꯔꯦ ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯠ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯦ ꯀꯥꯡꯕꯨ ꯑꯃ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯃ ꯆꯠꯈꯤꯕ ꯑꯗꯒꯤ 60,000 ꯑꯁꯤ ꯕꯤꯠ ꯅꯝꯕꯔꯅꯤꯅ ꯈꯔꯕꯨꯗꯤ ꯍꯟꯖꯤꯜꯂꯦ ꯍꯥꯏꯔꯦ 3 ꯍꯟꯖꯤꯜꯂꯦ ꯍꯥꯏꯔꯦ 57,000 ꯍꯥꯏꯔꯁꯤ 57,000ꯁꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯈꯩꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯀꯣꯗ ꯑꯗꯨꯝ ꯀꯦꯁ ꯆꯠꯇꯅ ꯃꯔꯤ ꯇꯧꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤꯒꯤ IDPꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤꯁꯨ ꯁꯣꯜꯕ ꯇꯧꯔꯒ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯑ ꯇꯧꯕꯅ ꯐꯠꯇ꯭ꯔꯥ ꯑꯍꯨꯝꯁꯨꯕꯗ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯁꯁꯁꯤ ꯇꯧꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯃꯌꯥꯝꯁꯦ ꯁꯦꯟꯁꯁ ꯃꯦꯅꯦꯖꯃꯦꯟ ꯑꯦꯟ ꯃꯣꯅꯤꯇꯔꯤꯡ ꯁꯤꯁꯇꯝ ꯍꯥꯏꯁꯤꯗ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯦꯕ ꯃꯤꯁꯤꯡꯁꯦ ꯑꯣꯐꯤꯁꯔꯁꯤꯡꯁꯤꯗ ꯂꯣꯏ ꯄꯤꯗꯣꯏꯅꯦꯕ ꯃꯁꯤ ꯃꯌꯥꯝ ꯆꯦꯛ ꯃꯇꯝꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯇ꯭ꯔꯗꯤ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯃꯣꯏꯒꯤ ꯗꯥꯇꯥ ꯃꯌꯥꯝ ꯀꯂꯦꯛꯁꯟ ꯃꯌꯥꯝꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯝꯄꯣꯁꯤꯕꯜ ꯑꯃꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯑꯩꯅ ꯅꯍꯥꯟ ꯅꯤꯡꯁꯤꯡꯖꯕꯗꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗꯁꯨ ꯃꯁꯤꯒꯤ ꯔꯤꯖꯣꯂꯨꯁꯟ ꯉꯁꯤ ꯂꯧꯔꯤꯕꯁꯦ ꯁꯣꯝꯅ ꯏꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯏꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯥꯏꯌꯔꯗ ꯍꯥꯏ ꯀꯃꯥꯟꯗ ꯍꯥꯏꯔꯒ ꯄꯔꯁ꯭ꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯔꯤꯖꯣꯂꯨꯁꯟ ꯑꯃꯗꯤ ꯂꯧꯈꯤꯕꯅꯤ ꯃꯗꯨ ꯃꯈꯣꯏꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯕꯤꯕ ꯇꯥꯔꯕ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯕꯁꯤꯃ ꯍꯥꯏꯐꯦꯠ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯏꯁꯨꯁꯦ ꯑꯅꯤ ꯊꯣꯛꯂꯛꯑꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯁꯦ ꯑꯇꯩꯁꯤꯡꯁꯤꯒ ꯃꯥꯟꯅꯗꯦꯕ ꯑꯩꯈꯣꯏꯁꯤꯗ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯣꯏꯀꯥꯟꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡꯁꯦ ꯃꯈꯣꯏ ꯃꯁꯤꯡꯁꯤꯅ ꯍꯦꯜꯂꯒ MLA ꯃꯁꯤꯡ ꯌꯥꯝꯅꯅꯕ ꯔꯣꯡ ꯗꯥꯇꯥ ꯍꯥꯞꯆꯤꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ 2011 ꯁꯦꯟꯁꯁꯇ ꯊꯣꯛꯈ꯭ꯔꯦꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ
aduna masigi se taunar kadaba leibanina masi amhona thoktanaba akoi manipur ki people mem na haibe se political party mem na han lok resolution je government of india na tabiradi yamna phani aduga akoi da past president yengta di masi thokre chumi yeithui yeithokpasina phagani haibasima ai ngasigi tariba mayam adegi akoi leiba mayam china haibidadi phagani aduga masigi cherak sina akoi tohanimam lei nahan political party mayam yawkibu about dozen political party yawkibu sina masina next step oina governor da aduga delimitation commission da minister of home affairs da delhi da masigi se pursue tawbada themalabani haidi akoi din han decision am logre ha galoi akoi din next step to tawde next step to tawbina ba appeal lama ngasigi tanjas loroga sktb na to kanda political party mayam aduga civil society mayam na akoi manipur hari basmaina maruina delimitation commission home ministry da manipur governor da hari basi yam concrete oina problem se hajan pursue toroga haiba madarka oi masi haidani akoi yam satina wani haibase masi masu ai thamjaraga ani subarang se apai thamjak thank you hoi political party sing sike makho gi mihut sing yauraga pangthoki ba campaign for just and fair delimitation ge dugumba conclave to the loki ba warep to oi mayamna yanarakanda census se khara yaithok pina ba nrc na pangthok pina ba madu warep to madu taksin na ba sumna warep lauraga leire habduna taba mari lena ba singda mupta orakanda thabak to on thokna gi potuma mathok tare habini aduga mok sagi rasine dalakshana kanda internally displaced persons singi oiba raseta jina jukha thambigre relief camp da mayam nere masing si mari nga displaced tokna taba pakshana ko gi displacement jam sound tore aduga mok phase 1 da house listing amsung housing census ki da sagi yum kai noi thugai graba mang ta khraba irang sin marum kan noina akai toi nangarba potu kamaina madu da listing tawdoi no haibe posuma leire kamai thami अदर मणिपुर की दी कोई abnormal situation है ना को अदे abnormal situation है दी हौजिक तो कोई IDPC मिसिंग थिर कोई मतंग ददी मोय प्रॉब्लम जो पुकल इसिने अदे IDP की मतंग द पार्टी सिंग ना पुलगा कोई मिफम पांगथोकपा नत्र माय मागी कोई पार्टी सिंग की वारेप लौदना कोई माय गवर्नर द सेंटर द थाबा आई ममांग द उदे हदी सिदे कोई मागी सेंसस दी मसी तरोकनी काइजु होय अखोय आसादी तौसी अदुबु अखोय IDP की मतंग अदुगु मणिपुर की होजिक लेबा वायलेंस की मतंग सितसु माय मागी पार्टी ना फजना कोई मैक सेंगना मागी यामना ऑफिशियल ना वारे लौदना माय कमिटी मथक मखा पुनमक्सी तौदना चप मानवा कोई वारे लौदना अदु मागी रोड मैप म पुथोक्तना मदुगी वाफम उगी देब अदुना याम सेंगना हरकांददी पुनमक्सी अखोयगी मागी पॉलिटिकल पार्टी सिंगना यामना मसा सोंजलकपसे मणिपुरदा मसीनसु अखोयगी हिरम कयाद अखोयगी मागी मल्टी ऑर्गन फेलर की फिल्म से लापसे मसीगी मरी लेने अने ngasa हेबरी चम चम अखोयगी एसटी की याम कनबा माल मरकता अखोयगी याम कनबा की फिल्म अदु मान गिद्रा अदु असेंबली बौतो अखोय पुत ngangnadana मैम तौगी अदु हारिबे असेंबली दा ngangnari बदु मागी लनाय वन ngang बदं तोयदि माई पार्टी दु वारे बगु उदेबा पार्टी दु अखोय वारे बगु उदेबा अदुना ngasagi साइदन ani amaru oi harise party na अखोयगी फजना कोई खनन नैनरगा वारे लौरगदी मदु अखोयगी मागी पॉलिसी ओना बहना बदा अदुने हेन इफेक्टिव सी ओइदुनी कोइ लोइन खांगिदना को अदुना आइना हाइजनिंग दि मागी पार्टी मणिपुर दा लेरिबा पार्टी सिंगसी मणिपुर की हुजिक लेरिबा भाइलेंस सी मसी लोइसनबगी वफम या मरु ओइ हाइबगी वाने बखोइ जि खनरिबा सेंसस की मतंग सिदसु नत्रा सिसु यावरि बने अदुगदि भाइलेंस लोइसननबा अदुगा लोइना कोइ फ्री मूवमेंट जाद्रिबा फंडामेंटल राइट मणिपुर दा कोइ मांगबदि हुजिबौ थि फंगद्रिबा अदुगुम कोइ नन कॉन्स्टिट्यूशन थिबम खंगद्रिबा गणतंत्र थिबम खंगद्रिबा कोइ चिंगदा कोइ गन्ना कोइ शासन तौना लगाक्तना लेरिबा मदुदा कोइ गन्दुसु कोइ मागी प्रूफ तो ओइना ओनझलगा लेबा लेमिनेर प्रूफ तो नत्रगना कोइ सिगी अकंगबा प्रूफ अमदा टारगेट तोरगा लेबा मियाम दा टारगेट तोरगा लेबा हारिबा कोइ मागी कनुदुदी कोइ मागी करै हाइते प्रोटेस्ट दुदी कोइ भारत लेंगाक्तदी तौदेदना नत्रा अदि यानरगा दुम सबिनरिबा नावा कोई आर्मी मैम अमा कोई कनोदा चिंग द थाजन मतमदुदा कोई मतमदुदा कोई मपान की मीडिया सिंगना कोई फोंगा इनी हाइदि कोई मरु इना कोई ट्राइबल सिंग कोई माइनॉरिटी क्रिश्चियन माइनॉरिटी अदुदा धर्म की वासु दुम सिनगी माली मतमदुदा को तोहान तोहान बा कोई मागी सि नैरेटिव सागतना मदुगी कोई माइनॉरिटी सिंग दो मदु कन्नबैदम त कोई सिदगी सिक्युरिटी मैम थाजन बदा कोई तंपाक्ता कोई नुपी सिंग थिंगी का हाइबगी वा मैम फोंगी बको अदुना पुनमक्सी अखोनी खंग खंग नबो ngakतनी अदुना थमजनिंगदी हजिकी हारिबा अखोगी ngसागी delimitation की पोट अमा लाकदब सिसु या मरु ओरकपा अमा ओइबनिना
ꯌꯥꯝ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯇꯣꯞꯁꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯐꯖꯅ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟ ꯗꯤꯁꯦꯝꯕꯔꯒꯤ 29ꯗ ꯑꯣꯏꯔꯝꯒꯅꯤ ꯑꯃꯤꯠ ꯁꯥꯍꯅ ꯑꯁꯥꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯇꯥꯟꯊꯣꯛꯀꯗꯣꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯛ ꯇꯧꯒꯗꯣꯏꯕ ꯗꯤꯄꯣꯔꯠ ꯇꯧꯒꯗ ꯃꯥꯏ ꯃꯌꯨꯝꯗ ꯍꯜꯍꯟꯒꯗꯣꯔꯤꯁꯦ ꯑꯁꯥꯝ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯛ ꯑꯦꯟ ꯗ ꯀꯣꯔꯅꯔ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯩꯈꯣꯏ ꯅꯨꯛ ꯑꯦꯟ ꯗ ꯀꯣꯔꯅꯔ ꯑꯣꯐ ꯗꯤ ꯀꯟꯇ꯭ꯔꯤ ꯃꯗꯨ ꯑꯩꯈꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯦꯗꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯐꯣꯡꯕ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯁꯨ ꯄꯥꯁ ꯇꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯟ ꯐꯣꯔꯦꯅꯔꯒꯤ ꯃꯇꯥꯡꯗꯣ ꯑꯃ ꯂꯩꯈꯤꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯁꯥꯏꯃꯟꯇꯦꯅꯁꯂꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯁꯦꯟꯁꯁꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯗꯨꯃ ꯌꯥꯝ ꯐꯖꯅ ꯎꯗꯦ ꯑꯗꯒꯤ ꯅꯪꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁꯤꯗꯁꯨ ꯈꯔ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯝꯃꯒ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯩꯈꯣꯏ ꯂꯦꯚꯦꯜꯗ ꯇꯧꯅꯔꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯆꯦꯁꯁꯤꯡ ꯑꯗꯨꯒ ꯌꯨꯅꯤꯠꯁꯤꯡꯅꯁꯨ ꯃꯇꯤ ꯐꯖꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯁꯦꯝꯕꯗꯁꯨ ꯑꯗꯨꯁꯨ ꯃꯔꯨ ꯑꯣꯏꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯏꯁꯨꯁꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯃꯤꯌꯥꯝꯗꯒꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯂꯤꯁꯤꯡꯗ ꯑꯣꯏꯅ ꯇꯥꯟꯅꯔꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯑꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯗꯣ ꯉꯁꯥꯏꯒꯤ ꯊꯕꯛꯇꯣ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯕꯅꯤ나 ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯅꯩꯅꯔꯀꯥꯟꯗ ꯃꯗꯨꯋꯥꯏꯗꯨꯗ ꯃꯤꯌꯥꯝꯗ ꯃꯥꯏ ꯃꯤꯠ ꯁꯤꯡꯒꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯃꯗꯨꯒꯤ ꯃꯐꯝꯗꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦꯕ ꯉꯥꯡꯕꯁꯨ ꯉꯝꯗꯕꯒꯨꯝ ꯇꯧ ꯉꯥꯡꯉꯨꯔꯦ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕ ꯄꯣꯠꯇꯨ ꯉꯁꯥꯏꯒꯤ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯅ ꯃꯣꯏꯁꯦ ꯃꯦꯟꯗꯦꯠ ꯄꯤꯗꯅ ꯊꯥꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯃꯣꯏ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤꯍꯨꯠ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒ ꯅꯛꯅꯔꯤꯉꯩꯗꯤ ꯃꯣꯏ ꯀꯩꯗꯧꯉꯩꯗ ꯃꯥꯏꯊꯤꯔꯣꯏꯕ ꯑꯗꯨꯒ ꯗꯤꯜꯂꯤꯒ ꯅꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯀꯣꯏ ꯌꯥꯐꯒꯅꯤ ꯑꯃ ꯈꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯑꯗꯨꯝ ꯇꯝꯕꯤꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯃꯃꯥꯡꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯆꯥꯎꯈ꯭ꯔꯕ ꯐꯣꯔꯁꯇꯨ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯣꯡꯅ ꯇꯥꯔꯤꯗꯨ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒ ꯅꯛꯅꯍꯧꯗꯕꯒꯤꯅꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯁꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯈꯣꯏ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯇꯨ ꯑꯩꯈꯣꯏꯒꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯂꯣꯏꯅꯕ ꯑꯃ ꯆꯪꯉꯦ ꯆꯨꯝꯅ ꯈꯛꯀꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯃꯣꯠ ꯄꯤꯔꯝꯕ ꯅꯠꯇꯕ ꯍꯥꯏꯔꯝꯕ ꯅꯠꯇꯕ ꯄꯥꯔꯇꯤꯅ ꯍꯣꯏ ꯇꯧꯕꯕꯨ ꯌꯥꯅꯤꯕꯨ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏꯕꯨ ꯍꯥꯏꯔꯁꯨ ꯃꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯁꯨꯁꯤꯡꯁꯦ ꯃꯣꯏꯅ ꯄꯨꯈꯠꯇꯅ ꯆꯪꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯗ꯭ꯔꯁꯨ ꯌꯥꯅꯤ ꯊꯝꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯀꯩꯅꯣꯗ ꯇꯇꯣꯝꯆꯥꯗ ꯂꯥꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯀꯟꯐ꯭ꯂꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯇ꯭ꯔꯁ ꯁꯤꯒꯤ ꯀꯣꯏꯁꯟꯁꯨ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯏꯅꯨꯃꯦꯔꯦꯇꯔꯁꯤꯡ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯀꯅꯥꯅ ꯁꯨꯄꯔꯚꯥꯏꯁ ꯇꯧꯔꯒ ꯀꯅꯥꯅ ꯚꯦꯔꯤꯐꯥꯏ ꯇꯧꯗꯣꯏꯅꯣ ꯗꯦꯇꯥꯁꯤ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯤ ꯁꯦꯟꯁꯁꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯃꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯂꯥꯛꯀꯗꯕ ꯑꯍꯣꯡꯕ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝ ꯍꯥꯏꯕ ꯆꯥꯎꯔꯥꯛꯅ ꯀꯃꯥꯏꯅ ꯊꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯇꯝꯄꯥꯛꯇ ꯇꯧꯕꯗꯕꯨꯀꯣ ꯉꯁꯥꯏ ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯄꯗ ꯌꯨꯝꯗ ꯆꯪꯗꯅ ꯖꯒꯥ ꯑꯃꯗ ꯐꯝꯃꯒꯀꯣ ꯌꯨꯝ 4-5ꯒꯤ ꯗꯇꯥ ꯂꯧꯕꯒꯨꯝꯕ ꯄꯨꯂꯞ ꯂꯧꯕꯒꯨꯝꯕꯒꯤ ꯀꯝꯄ꯭ꯂꯦꯟꯁꯤ ꯂꯩꯔꯤꯕꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯏꯕꯤꯗꯦꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯅꯍꯥꯟꯒꯤ ꯇꯧꯔꯤꯕ ꯅꯣꯡꯃꯩ ꯃꯔꯛꯇꯨꯗꯕꯨ ꯀꯅꯥ ꯆꯪꯗꯣꯔꯤꯅꯣ ꯀꯅꯥꯅꯕꯨ ꯆꯪꯒꯗꯧꯔꯤꯁꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯉꯁꯤꯐꯥꯎꯗ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯤꯡꯉꯝꯅꯦꯕ ꯚꯣꯠ ꯊꯥꯗꯕꯒꯁꯤ CCTV ꯂꯥꯏꯚ ꯐꯨꯇꯦꯖ ꯄꯤꯌꯨ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤꯀꯣ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕꯐꯥꯎꯁꯦ ꯃꯁꯤ ꯀꯩꯅꯣ ꯀꯥꯞꯀꯗꯕꯅꯤ ꯀꯣꯚꯔꯦꯖ ꯇꯧꯒꯗꯕꯅꯤ ꯀꯥꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯤꯕ ꯖꯒꯥꯁꯤꯗ ꯑꯣꯖꯥ ꯊꯥꯖꯤꯟꯒꯅꯤ ꯍꯥꯏꯔꯦꯀꯣ ꯃꯣꯏꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯕꯁꯨ ꯌꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯃꯣꯇꯤꯚꯦꯠ ꯑꯣꯏꯗ꯭ꯔꯒꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯣꯏ ꯄ꯭ꯔꯖꯥꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯇꯤꯚꯦꯠ ꯑꯣꯏꯕ ꯍꯥꯏꯕꯒꯤ ꯑꯩ ꯀꯩꯅꯣ ꯑꯦꯂꯤꯒꯦꯁꯟꯗꯤ ꯑꯩ ꯇꯧꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯀꯩꯁꯨ ꯄꯥꯝꯃꯝꯃꯣꯏꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄꯗꯣ ꯂꯥꯛꯑꯒ ꯃꯉꯛꯇ ꯅꯠꯇ꯭ꯔꯒ ꯃꯀꯣꯛꯇ ꯅꯝꯕ ꯃꯇꯝꯗ ꯀꯅꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤ ꯇꯧ ꯍꯥꯏꯔꯒ ꯂꯣꯏꯔꯦꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯩꯔꯤꯕ ꯗꯇꯥ ꯃꯌꯥꯝꯁꯤꯗ ꯀꯃꯥꯏꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯣꯏꯅꯣ ꯅꯍꯥꯟꯒꯤ ꯀꯩꯅꯣꯃꯛ ꯐꯥꯎꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯀꯣ IDPꯁꯤꯡꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯕ ꯆꯤꯡꯗ ꯐꯖꯅ ꯄꯤꯗꯦ ꯍꯥꯏꯔꯤꯕꯅꯤ ꯇꯝꯄꯥꯛꯇꯗꯤ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯏ ꯇꯧꯐꯝꯁꯨ ꯂꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕꯁꯨ ꯂꯩ ꯃꯣꯏꯅ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣ
ꯄꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯂꯣꯏꯅꯃꯛ ꯁꯥꯟꯅꯒꯗꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯔꯛꯁꯤꯗ ꯍꯟꯗꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪꯀꯣ ꯋꯥꯏ ꯁꯤꯠꯇꯣꯛꯄꯁꯦ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯦ ꯃꯁꯤꯗ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯇꯩ ꯄꯨꯝꯅꯃꯛ ꯅꯠꯇꯦꯀꯣ ꯃꯁꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝꯖꯤꯠꯅ ꯁꯤꯠꯄꯗꯧꯅꯀꯣ ꯑꯃꯨꯛꯇꯪ ꯁꯤꯠꯇꯣꯛꯄꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯆꯤꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯗꯇꯥꯁꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯔꯤꯂꯥꯏꯕꯜ ꯗꯇꯥꯗꯤ ꯑꯩ ꯁꯨꯡꯃꯣꯏ ꯑꯣꯏꯔꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯁꯨꯡꯃꯣꯏ ꯑꯣꯏꯔꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯀꯩꯅꯣ ꯃꯣꯏꯅ ꯄꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯕ ꯑꯗꯩ ꯒꯣꯔꯃꯦꯟꯒꯤ ꯃꯦꯆꯤꯅꯔꯤꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯣꯜꯂꯤꯕ ꯑꯗꯨꯒ ꯁꯤꯒꯤꯀꯣ ꯑꯗꯒꯤ ꯒꯣꯔꯃꯦꯟꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯤꯕ ꯑꯦꯛꯁꯟꯁꯦ ꯌꯥꯝ ꯁꯣꯜꯂꯤꯕ ꯍꯧꯖꯤꯛꯐꯥꯎꯗ ꯌꯥꯝ ꯁꯣꯜꯂꯦ ꯂꯧꯗꯦ ꯍꯥꯏꯕꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯣꯏꯅ ꯆꯠꯄꯗꯧꯅ ꯇꯧꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ NRC ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯁꯅꯤ NRCꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯄꯁꯦ ꯃꯁꯤꯒꯗꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯑꯩ ꯄꯨꯟꯅ ꯆꯪꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯅ ꯃꯁꯤꯗ ꯂꯣꯏꯅꯃꯛ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯅꯝꯕꯅꯀꯣ ꯃꯦꯖꯣꯔꯤꯇꯤ ꯂꯣꯏꯅꯃꯛꯅꯁꯨ ꯃꯁꯤ ꯁꯧꯒꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯁꯤꯗ ꯆꯪꯁꯤꯜꯍꯧꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯁꯦ ꯇꯨꯡ ꯀꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯕꯗ ꯑꯩ ꯃꯗꯨꯅ ꯀꯩꯅꯣꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯅꯦ ꯈꯜꯂꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯃꯗꯤ ꯁꯦꯟꯁꯁꯁꯤꯃꯗꯤ ꯍꯧꯖꯤꯛ ꯇꯧꯕ ꯃꯇꯝ ꯁꯨꯡꯆꯥ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯇꯧꯕꯁꯤ ꯃꯇꯥꯡ ꯃꯇꯝ ꯁꯨꯡꯆꯥ ꯆꯥꯗꯦ ꯑꯗꯨꯅ NRCꯁꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯑꯒ ꯁꯦꯟꯁꯁꯁꯤꯈꯔ ꯌꯩꯊꯔ ꯊꯝꯃꯒ NRCꯁꯤ ꯄꯥꯡꯊꯣꯛꯑꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯨ ꯈꯪꯗꯣꯛꯑꯒ ꯉꯁꯥꯏꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯗꯤꯇꯦꯛꯁꯟ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯗꯤꯄꯣꯔꯇꯦꯁꯟꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯔ ꯆꯨꯝꯅ ꯆꯠꯊꯔꯀꯥꯟꯗ ꯃꯗꯨꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ NRCꯁꯤ ꯄꯥꯡꯊꯣꯛ ꯃꯇꯨꯡꯗ ꯃꯗꯨꯗ ꯇꯁꯦꯡꯅ ꯃꯤꯇꯣꯞꯁꯤꯡ ꯈꯪꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯍꯧꯕ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯃꯤꯀꯣꯛ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯀꯗꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯃꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯤ ꯗꯦꯇꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯣꯏ ꯄꯣꯠꯅꯤꯅ ꯑꯗꯨꯒ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯇꯛꯁꯤꯜꯂꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯄꯥꯔꯇꯤꯒꯤ ꯂꯦꯚꯦꯜꯗꯒꯤ ꯌꯥꯝꯅ ꯇꯛꯁꯤꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏ ꯂꯦꯚꯦꯜꯗ ꯃꯗꯨ ꯄꯨꯈꯠꯄ ꯑꯃ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ NRC ꯌꯥꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯁꯦꯟꯁꯁꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛꯁꯤ ꯍꯌꯦꯡ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯐꯤꯕꯝꯗꯨꯅꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯐꯥꯏꯜꯁꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯖꯥꯇꯣꯝꯆꯥ ꯖꯁꯤꯡꯌꯦꯟ ꯑꯗꯨꯒ ꯖꯁꯦꯇꯖꯤꯠ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ SK TVꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔ ꯐꯥꯏꯜꯁꯤ ꯊꯧꯔꯝ ꯃꯇꯥꯡꯁꯤꯗ ꯌꯦꯡꯁꯤꯟꯖꯔꯦ ꯌꯦꯡꯕꯤꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ